Saikot के MLA Paolienlal Haokip के Mathak Manipur Legislative Assembly AMASUNG BJP na logi Matung in action Loukhatpham Thok-I HAINA JDU Manipur State Unit की Vice President SHANJOY AHANTHEM na PHONGDORAKLI Mangna press thadorokpa video message amada wafam ase phongdokladuna hai Jiribam da micham taruk myathina hatokhiba thongdokado kuki singna chathakibani haina MLA Paolienlal Haokip na phongna phongdokhibaga loinana Manipur ge Chief Minister gi mayokta unparliamentary oiba wahai kaya sizinakhiba do Manipur Legislative Assembly gi Ethics and Privilege thugaibani Masigi damak Manipur Legislative Assembly gi Ethics and Privilege Committee amasung BJP Manipur Pradesh na logi matung ina action laukhatuna lamdam asi lo chanaba lamdam ni haibadu mayek sengna khangan bachangi haina mahangna phongdorakle illegal immigrants atopadi changsi laiba to country ni changsi laiba illegal immigrants asisu masak khangdoga makoi se magi maram damda halan nana bigi damakta lamdam asida NRC mapung phana chana hanba mitop khandokpa aduga loinana suse kakthale harakanda terrorist ki thabak tawraba terrorist ki kwani sathiba haina soiba crime kaya chathariba sigumlaba kuki terrorist singsi gi mathakta military crackdown tawba madigu surgical strike tawkanda makoi chi yade habesi makhangan biu haiduna honorable prime minister amasung akogi union akogi honorable union home minister misagi puning sing sinjari